Hidaguli chadana heart fana amadi mapangal kanna thamge haidabadi nungti numit khudingi cherries, strawberries, raspberries, khamena sinba amadi kampoina chingba angangba machugi haira sing ase chaba yamna fai hairi. Hiramasida research tauba sing na piba report aman hai cherries, strawberries, raspberries, khamen asinba amadi kampoida inflammation ngakthok pangamba, blood pressure hanthanba ngamba amadi igi ichelda mateng panghanba antioxidant, vitamin amadi tongan natural compounds sing yaubana heart fana thambada mateng pangi hairi. Cherryda anthocyanin haiba antioxidant ama yawi masina heart disease tokhaliba inflammation amadi oxidative stress hanthanbada mateng pangduna heart fana thamba ngami. Strawberryda blood vessel masafana laibada mateng pangba amadi cholesterol hanthanba ngamba. Polyphenol amadi vitamin C yaubana heart ki laina amadi stroke tagi ngakthokpa ngami. Strawberry asi yamdrabada hapta amada amurak chabana kanaba asi fangba ngami hairi. Raspberries ta anthocyanin, ellagic acid amadi fiber yaubana heart asi inflammation natraga oxidative stress tagi ngakthokpa ngami. Khamen asinbada lycopene amadi antioxidant yaubana blood vessel fana thamba amadi bad cholesterol hanthanduna heart ki laina amadi stroke tagi ngakthok pangami. Kamfoida polyphenol amadi punic collagen hairiba yamna kanaba antioxidant ase yaubana arteries kansin badagi ngakthokpa amadi blood pressure hanthanduna heart fana thamba ngami haina report asina makatana hairi.